Manglaso tami ing tabi sing baham mamok ta nomai tengku desoi na taram oksari ngasi mare pau miam de pizere. Glasgow Commonwealth Games lising ani kuntarukta medal lorok labam di saruk yaru sing 36 amadi 37 National Games ta sanagi medal lorok laba sing da incentive case award amadi linga ke appointment order sing posin nakre. Wisang kasing nakita mo itara syuba kumon thorom bang tokre. Lonina Just and Fair Delimitation Manipur na sirasta NRT tawduna census tawpi ari habi kongjang jangsin ba lepri. Mapunga pa pao miyang dipizare. Manipur nga ki Department of Youth Affairs and Sports yas na sinang nga si Kumalampak Indoor Stadium da Glasgow Commonwealth ngani kuntaru ki medalist amadi participant sing kuntataruk shuba amasung kuntatare shuba National Games da gold medal laura kraba sing da Manipur ki Chief Minister Yumnam Khemchand na incentive case award amaso lenga ke appointment order sing khusin nakre. Taramadu da Manipur ki Chief Minister Y Khemchand, Deputy Chief Minister Losi Dikho, Chief Secretary Punit Kumar Goyal na Mitung Nen Singh oina sauya ki bagaloy na MLA Singh Yas Department ki marweb official amadi tungan be sport discipline sanar sing ma pawe be sing na sauya ki. Taramadu da Manipur ki Chief Minister Yumnam Khemchand hai Manipur ki hojik odi ba pyu masigi marak sida Handak Scotland ki Glasgow da pangthokiba Commonwealth Games ta Manipur ki sanoi na khwaidagi han ba ne India ki medal account hangdokpa ngam kibagi mikup adna khwaidagi nungaiba apen ba madi thamuda sauthok chaba pokhi mahakna makha ta adun hai local club ki sanoi singi ahal laman sing amadi sanaba bu mapung fana ba yokhachari bisna lawrak khiba thautang adugi mahaina ngasidi Manipur asi sport ki power house amani haina leibak sin thungna miyamna sakhang nari bani Manipur ki mahut chinduna National Games ta gold medal lawrak kraba sanoi singi oina lenga ki thabaki appointment order sing ngasidi khusin nakre adumoy namak National Games ta silver amadi bronze medalist singi masita lenga ki thabaki space ama leitaba tarabashu makhogi damak special recruitment policy ama torkadori basidadi makhogi su space ama leiragani haina miyana thajaba thamke ngasigi thoramadu da Commonwealth Games ki weightlifting gold medalist Saikom Mirabai weightlifting ki silver medalist Risikanta Chanambam Boxing ki silver medalist Mandengbam Jadumani weightlifting ki bronze medalist Sorokhaibam Bindyarani amadi Commonwealth Games ta India represent tawna Manipur ki sarugya ki ba apun ba sanaroi tarit yauraga apun athlete taramathoi da incentive case award certificate amadi memento kolanto ki course ahum SN aerobic gymnastic ta India ki oina puari semna gold medal laura krabi ari ha pangamba World Junior Judo Championship da World number 1 tarak krabi lintoi chanambam da su ikai kono utna incentive prize kosinaki lulina contract suba made contract suba National Games da gold medal laura kraba Manipur gi apun ban nupa amadi nupi sanare humputara mathoi da su le state enga gi thabaki appointment order singsu kosinaki Lamna masda tangdulai taba hanjin hanapa hotnarak pada miyamna positive awa wakhalon galoina manglom da tangsin minaba mathau tai mioi kharana koki singa wari shai haina ngangna ragasu ngasi di highway sing chat payarakle haina Chief Minister Yumnam Khemchand na phongdokre apama singa si Imphal Smart City Limited nasinda nagamapal Manipur gi hanbo oina sagat liba mechanized rotary parking maikum hangtopa ki thonda phongdoki bani thamanta Chief Minister Yumnam Khemchand thamon bani sige MLA Khumukjam Joy Kishan amadi Chief Secretary Dr. Punit Kumar Goyal na yauna Makok thongba lenga ke official singna sarugya ki tharongga mailena Chief Minister Yumnam Khemchand na makhata dun hai santi leita balepa amata da chawkhat pa purak pangamloi miyam gi marakta mi khujo khara naku ki singa wari shai haidna chaibangang ba kaya tawki adu busari pa wari tu nga sidi highway singa si chat pa yarak pani aphaba tarokpada fai haibangamba Fattaba tawbu fatti haibangamba afaba wakhal khanba mathau tai lamdam sida tangdu leita purak pa haibasi soifadraba thabak amani masida shanti pamdaba sing lehaurabasu santi pamba sing amata oina punchin na lamdam sida santi purak na si haiki masdinatna tharong ka mailena
masi miyam da kusinari ba rotary parking asi miyam ningthina sinabiu masina dukan amadi lambi gi matai da gari khamjinuna thamban lambi chinba gi kudong cha da kaya khara makhadi ko khan mangam lakani phungdoki Bazar community na mateng bangbiu param di thamdoi ba gari do dukan mamang sum thamaga thamaga di lambi chin badu pharu dabina asigi smart city na kanugi phagi dargar le na khallaga rotary parking ma lamdam sida leisi koi maya punna si koi sinaba season ba da mateng bangraga di lambi da congested oi ba koi lambi chin no ko maya koi do thara handaga ni haijaraga na ai swai thamjani si shanti si porak da suya ya da boda manina Shanti leroi na haibatu sum lejaura sunu shanti akoi ma punda kui shanti lambi da sangjala si haijaraga anda ai tenjari kono Imphal Guwahati ki bus hauki bus na nahan makai flight company singna miyam dagi lawni momong da sel loram badagi thingna ba wa bak sing adu ko khan mangam lakani haina Chief Minister YKM Chana phongdokre apamasi Kaksing district ki wabagai higher secondary school da nauna saba laboratory toilet amadi classroom sing sanga bagi tharamda haiki bani Manipur linga ki education department na samagra shiksha Manipur ki state running of school gi makhada lupa lakh marfuta rom changna sakiba room sing amadi toilet sanga bagi tharamadu da wagai constituency ki MLA Dr. Usham Deven yauna maru ba myu kya su saru yake tharamadu da Chief Minister KM Chana makha taradna state state thok khiba irangasna maram oreka chingam sung tamda sa thok changsin Taubada lairamba nungaina da badna maram orega maite sina Manipuri wangda thabak ama chatpada aeroplane tongduna chatlami madugi khutong chaba lauraga flight company singna miyam dagi lawni mamong da ticket ki mamal asi ka hena wangna lauri hira masida lenga ki mai dagi che kyarak ikhrabasu ngasi fawba madugi kana badi irei leitri adu bungarang dagi hawriba bus service asnadi lemliyo miyam gi awabo choidina kokhalagani haiki amrom da wawai esi chakhat thaurangi matangda mahakna makha tarna anoba lenga laklo matungda wawai esi da lupa crore pidna lambi semba hokre athu matamda atopa crore tara gi lambi semba gi thaba kharasu paikhat lagani haiki thamadu mailena emre devena wawai lamkhai area da bank amata leitriba se athu matamda Bing ama tham lagani masigi mathau taba thabak sing lengas na kupna khanna matun thabak oina paikhat lagani haiki Manipur gi taruk shuba Chief Minister Oilamba Rishang Kaising lekhidaba jahita surakpagi kumon thoram Manipur Pradesh Congress Committee na sin na pangthokre Imphal Congress Bhavan da pangthokpa thoram adu da lekhidra luchingba sigi mamida Laikatna ikai kundam utki tharamdu da MPCC ki President MLA Okram Ibobi CLP leader kaisa Mega Chandra CWC member Gai Khangam Gangmai amadi party ki luchingba kaya yauna ex-MP ex-MLA maso thomi kya na saruk yake thong mai lenna MPCC ki President Okram Ibobi na hai lekhi w luchingba sna lamdam masiki apun basagatna tangdu leita ba chawkhat palamdam am oina honaram ki isterasi ki miyang gi mihut oina Parliament da saru yakiba han misek am oiba khak natna Manipur na matam khwaidagi sangna pankiba Chief Minister masorum ki ma Chief Minister oina palingi matam da lamdam sta ching tamani khena ba leita ba nungsi chana ba sawkhat balamdam am oina honaram ki ba magul level ching ba mani phongdoki mayam legani kuno kusinsi akoi kuno akudo letes forget and forgive haiba formula da lari sangna Biramba tukuba mayam sino ako'y hapoy no one tuno na kola ako'y tunda orida generation sing mayam na habon mayam manufacturer ba ideology principle ko matuday da ako'y pangtuno ko da like raba hapo sino ko na sa dan katpagi ay meaningful way gani ay Chahi ahum rom lepna lairaba interstate passenger service ngarang dagi hautoki badu ngasi sugari kayada passenger se Guwahati ki tumak Imphal thadokre ngasi gi oina Khomalampak ta lairiba Manipur State bus terminus take bus ahum winga tarukta passenger cham yang ki mathak ta chat ki ayuk pung mapan makhar tabata ki khongchan ba haukiba passenger sing gi khongset ado asoingam thopna ba security na section ngak sen na puke Luni na Imphal dagi awang sek maida lam talaba matong numit yung matong da gari khuding ma Guwahati ki damak thadok na ki amarom da lengang na chawba thodang law na chai ahungi matong da Imphal Dimapur lambi da passenger service hawdorak pasimak apema po I haina interstate
Transporter Association की माइके की थगत पाफों द्रोकली लुनला थौरांग असना पैसेंजर सिंगना चाही अहुम रो मपान स्टेट चिंता चटनबा होनबदा एरोप्लेन फेयर का हेन वांगबदगी हिंगनरिबा अवाबा खरदा ओरबसु कोकपा ngamlagini adubu driver sina passenger sing bu pudna chatpada thokhaningdaba thodok thoknaba lengang na matam gi oiba security ki section thorang lokhat piu haina appeal tawrakle Produk pangarang hobolo mixer sa koi suangam ba gani kra gani ohung badi ngarang koi sabu ya hankre aduga ngasi gisu matam chama koi gani ohung hai ba ohum sei sa piraga passenger full door ga koi sport chatba matam da yawan jakre makhata na sumaina duty gi sum sadagadi koi gisu gari ohum salam ba se taru hapal pa yai tara hapal pa yai madudi matam gi blum da la kane nai samja Just and fear delimitation Manipur na changchiliba Manipur NRC tawna in census tawba yaroi hai khongjang sawal na ngasi palel aya da kundaminal ba yelhomi maiti amri naga ima singna palel kaithal ki lambi mayai da famjinduna wakal khongjang chamchingkre palel aya da kundaminal ba naga fur gi tungan ba lup trama thoyamadi palel mera paibi amadi maiti CSO singna punna saru yarna palel kaithal dukan sing thong thingna changsin ki ba ngasi wakal khongjang aduda ima singna NRC tawtingai da census thi ba yaroi Base year 1951 oigadavni no census no NRC haibna chingba thaba play ka ching paibaga luina apun magi khola oinasu lauki wakan phamadu da saru yarambi maring nupi union ge president Zuli Alingna phongdulakpada Manipur NRC tawna census tawuni hain thorang liba Manipur lenga ki thorang ase sukya yaningde NRC tawna census tawba yaroi hiramasi gi matang da compromise tawai athu matam da miyamna pamliba NRC tawraga census tawbiu yelhomi singi sentiment khangna pali balingas na thabak tawbiu haina apil tawragli khongchanga da saru yarambi palin apun mera paibi luki finance secretary Romi talim popom na phongdorakpada hauji Manipur da tangduroi tabalai tadna aikogi normal life ta leiba ngamjiba si pali balingas na masak khangdadna thabak pakhat tabagini hauji NRC tawna census tawuni haina honargi basi amalai bakthi bani haibalinga ke thausilasi adumak chathaba Chathabada yelhomi khoi mayam si kari oirekani haibasi lengak pari basingna su khangpam thoi census ki training program na chingbaga mai lenena government employees singda suspend tawbani haina kihan bana chingba thawong chathaba si yaningde NRC tawna census tawrabadi mapandagi changsilakli ba mitop singsu census thibla yausilakhi gani maramasna NRC tawna census tawba sungyamu yaroi haina phongdorakle No NRC, no census height na ngasi Kaksing District ke Pangantabida Labor School Meheru Singna Lambida Human Chain Semna Kongjang Changsingkre. Youth of Pangantabi YOP na Sinna Pangantabi Labor School Seng Boni Memorial English School Amadi Modern Pangantabi High School ki Meheru Singna Indo Burma Lambida Parenglep na no NRC, no census Manipur ingam kai kai biaroi Long Lip Manipur Haiba Kolau Sing Lauke. Mahiroi singna our voice our future angang aikhogi tungi punsibu kanbiu yelhomi gi hak kanbiu for peace for justice no NRC no census se Manipur habina singbo from sing mahiroi singna tamlaki Mahila Sangit Association sinna nauka bilas ki matangda Kaksing da numit kuni chupna chatadna lakiba workshop amang asi losin bagaloni na workshop asi person puthokpa nauka bilas utpagi thram ama Kaksing khunai lekai de leiba Radha Govinda Mandop ta pangthokre Manipur government yarin culture department ge sel ki mangaloni na haukiba agas ani dagi hauna chatharakpa workshop adu losin ba madi workshop asi ki production oina puthokpa nauka bilas utpagi thram adu da athoiba mitunglen oina Si functionary Ananda Singh Yoga and Nature Cure Hospital Kaksing Mayangnamam Rajkumar Thamapu oina cultural activist project director MSA Kaksing Naurem Chandramani Amadi Kai Khumnaraba Mitung Singh oina secretary MI Kada Yas in Art and Culture Naurem Pravin former education minister and president senior citizen forum Kaksing Nongmai Timni Maina Saryaki Thamatu Mailena Manipuringa ki art and culture secretary ki Thawshu paiba Naurim Pravina Fongdokibida Mahirosina Angang Oringidagi Hauna social contact tawduna Sana khotnaba arin culture da saru yarakiba Mahirosina tungda mapung mari faraklo matamda lenga ki thawdang amadi ate atopa hiram kayada thawdang paraklaba matamda social responsibility lena thabak tawgi chang asi yamna heli ka manungda yen broiler loibadawna
लाइक लाइसु पाहल्लगा लेरकपसना युंगी थबक थरम तौरकपदा चासिन चुसिनदब कया थोरकप यावी मसी अखोय मपा ममा ओइबसिंगना सेमदोकनब होनो मथौ ताइ लमदम मसीदी स्पोर्ट एंड आर्ट एंड कल्चर दा थोइदो हेंदोकलबा लमदम अमनी लेंगांगनसु हिरम अनिसिदा अखन्नबा पॉलिसी प्रोग्राम कया सेमना चाउखतनबा तोंगान तोंगानबा कंपनी कयादगिसु सीएसआर फंडगी मतेंगना इंफ्रास्ट्रक्चर ना चिंगबा कया सेमगनबसु अकन थबक थौरम सिंग लौखली मियामसु लेंगन पखलिबा थबक सिंग मतेंग पांगमिनसी हाइनसु फोंदोरखे अरोय खजु वरी सानरंबा मा दिसिएशन मेरा हन मेरा तौरे हरगसी मांगोक्ता तौरगा समाव दी इसाई दे खंगे जबोय दे खंगे तौरंग हाक मतम संबदा कालेनी सारक पाइसी नसाई कनदा masisi Commonwealth IDP sing masa masagi maramda mayum mayumda hanjindriba fawba sense tawba yaroi yelhongaidagi leiminaklaba jati furup indigenous fakta mikok thigadabani yumkok amadi mikok thibagi thabak NRC update tawdri fawba sense tawba yaroi haina ngarang kaksing district isunu kenoi manung chana leiba Wangu Sangdangkong na miyam na mayay kong sa kre Wangu Sangdangkong mayra paibi Kharshan tabi mayra paibi Pungjaw makong mayra paibi amdi SSWYC Sangdangkong gapuna kusam na sin na pangtokpani mayra kongsak aduda No NRC no census Manipur ki saktam kai biyaroy long live Manipur IDP sing mayum da hanjin de fawba census taw biyaroy haiba Kholaw kya sulaw ki sarugya ki bi mayra paibi singna phongdong narki bada relief camp ta lady ba IDP sing chahi ahum hena masa masagi maramdam mayum da hanjin ma phangdana wakal laina nabam di siba phawba leikraba tanja salengang na census tawuni haibasi kari karam ba wakhalon no census tawba matang matam chade NRC tawdri phawba census tawba yar haibagi acheba fire mai yeso gi miyam na amato oina lawri haidna kari gum balengang census tawuni haidna mailina ba official sing ngami haibagi matagum tharak labadi madu tholakpa fafata khudin magi dai telengang na pugadam ni haiki No NRC updation before census, no NRC, no census, no IDP settlement, no census, haiba wakat kaya talad na lang mapupum confirm upon ba club. Amadi maya paibi na sinna ngarang numidang ating bada kholaw kaya lawbo na miyang iba maya kung sa kre maya kung sa duda masing yam labal lay mapupum confirm gi miyam saw yam na confirm hindi lampak tage. Haud na lay mapupum awang like lampak fawo kholaw kaya law na zatke. Maya kung cha do mailin na saruya kibi maibam sarale mina phongdo kibada lenga pari basing na NRC taw na census taw ni haina khanbi wakhalasi yam nokningai oi NRC tawrakpada illegal immigrants na thokhaliba Manipur irangasi illegal immigrants khandokpada masa mathanta irangasi loijagragadabani asigumlaba santi purakpa yaba khongtang asda lengak na yeli basna takpadi lenga asi matik chadri haina takpani kuina chief minister oriba Waikem Chana lenga asna NRC support tawi haina phongdokhiba wafam phawba leirabani do NRC tawgadabani haina chadri yaune miyamna khongjang kya changchelakpada fuba cheba kya tawli basna takpadi double engine oriba selenga asna NRC Tauragasu Center Lengang ya PB Drabadi NRC Tawi Dori Brahibus as Wahangni 1951 the best year Odna NRC Tawadam Hina Launa Laki Adu Cookies in 1951 best year Obe Yari Haina Cookie Joe Singna Hayak Libasna Takpati Makoi Masana Masabu illegal immigrant Haina Taksarabani Masi Fauba Lengak Pari by Emily Singna Kangjin the Lady Basi Laibak Tibani Esi the Pamduna Lengak Payari by Emily Sing officers in Gimasamasu Sing NRC Torokpada Makoi Disaru Yaroi the Ribra Nakoi se yelhomi hairoi the Ribra Nakoi shu illegal immigrant haidna chatna basem sauna leira haiki Furup khuding mak inclusive oiba Manipur ama sengbachi harabadi lamdam asalai minari ba apikwa chawa furup khuding mak idea Manipur da thajaba thamduna punchin ba ma hana mathau tai haina Fox spokesperson Puyam Rakesh na phonokre Apama Singa Federation of Civil Society or Manipur Fox Amadi Manipur University Student Union motion apuna kusam naduna reshaping the political upheaval in Manipur issue and challenges haibe hiramda nomog eba khanna bagi tharom ama ngasi Manipur University auditorium hall da pangthoki ba du da wapam masi mahangna funuki bani
mahakna makha tarduna hai Furup khudingmak inclusive oiba Manipur ama sengbachi hairabadi lamdam se leminari ba apikpa achoba furup khudingmak idea of Manipur thajaba thamduna punsin ba ma hana mathau tai Manipur hauzik oiriba tangdulai tadaba gi fibam masige waroishin ama puraksi hairagadi ekoi furup khudingmak civil society singi achoba road ama mathau tai tangai fadraba khongthang asigi haudopa ama ngasi folkna furup kaya gi luchingba sing yauna fim asi pangthokpani machui machui takraba lamdam asigi furup sing Mahok sagum ing chikna tangdul leitaba punsi mahing amad hanjilanji hairabadi inclusive dialogue ama hana tawba mathau tai wahau amadagi tholakpa irang amabu chawthuk hanbagi mahutta phamina duna warishin ama hana purokna honaminasi amana tawba thabakta amana yaningda beleiraga su khongphom khara handok hanjin tawnaraga wari sanaduna common oiba agreement ama purakpa yai Manipur gumba multi ethnic oiba state amada Inclusive dialogue, reconciliation, social inclusion, democratic participation of all community haibasi yamna maru oi. Ai khaktagi apamba ai gi furup khaktagi interest haibasna idea of Manipur sagat pada khwaidagi chaw pal ama oiri pallasi leiriba makai ekoi punsin basu yaroi daba purak pasi ngamloi ekoi punna mangmin nagari fongdoki Kiram khudimagta akhoi thong manana punna samna kanda amana amada tengbang naraga samna kanda himinabagi adugumba organic relationships aduda yumpham oiraga sagatpa akhoi idea of Manipur se masi akhoi nauna ningsing minaraga hena marasetpa musi sanapa akhoi saukhatpa nungaiba adugumba Manipur ama oyanabagi madugi lambi duda akhoi khongthang nanjabani adugi saru moina ngasi Ministry of Home Affairs Government of India ki makhada pangthokliba Briksharopan avian lisingani kuntaru ki saruk ama oina humbutama to Shuba Battalion CRPF Detachment 71 Torbong Gobinpurna Moirang Forest Range Bisnupur Forest Division Morning Star Association Thanga Kunjem Lekai amasong Mangjil Thabi VLF Thanga Kunjem Lekai ga kusam naduna August kuni thoi lisingani kuntaruta Thanga Kunjem Singi Singkhongda upal thaba ki tharam ama chaun pangthokre tharam asida hectare manga muki lamda upal lising ahum chatuk thake tharam asida Papu Kumara Jag 21C Commandant AOL J Singh Zadishi W Rocky Singh AC Rajkumar Sadananda Range Forest Officer Moirang Range amasung Laisram Ranjit President Morningstar Association amasung CRPF ke Personal Singh Forest Official Singh MSA gi Member Singh amasung local mi Singh na active una saruk yaki tharmda lemiba layamba dignitary Singh na upal thabagi amasung ladiba forest resource ngak thokna bagi maru oibagi matangda wangangki Manipur lengak na Nipan Suba Waka Board Manipur da non-Muslim ani hapsilakpa yaningda fongdoktuna Kwakta da leba CSO mga All Maitei Pangal Youth Association Jamiat Ul Ulama Bisnupur District Kwakta Anjuman Slai Musra Kwakta All Kwakta Youth Voluntary Organization All Kwakta Coordinating Committee na sila na Kwakta da miyang wakal kongsa jankre Wakal kongsa aduda dharmagi lusing basing nupanupi lising kaya na thorok na Kwakta public ground da pullaba matungda mapamdudagi hauduna Tidim lambi da laklaka pangal lamkhay dagi Kwakta Khuman da laki amarom Kwakta Khuman Thongkhong dagi Kwakta Gram Panchayat ki myoy lising kaya khongsat amasu lakna Kwakta Khuman Thingel da Kwakta public ground dagi lakpa miyam ga thengaduna punchil laga tera khongsang bitam na laklaga Tidim lambi paring da Kwakta Bazar Fauraga Public ground da lamthungpam oikil mafamduda saruk yakiba miyam na taibang semi mapuda khurumlaga wakal khongsat aduloshin ki Waka Kongsa Aduda Waka Board is not for politics, down BJP, Waka Board Muslim Guinea Atopa Ginate. Waka Board non-Muslim Yaubi Yaro Haiba Kolau Kiaslauki Tarangamalina Juman Slai Mushragi Vice President Maulana Sahidur Kasmina Fondoki Bada Muslim Amatana Hindu Christian Committee Semada Yaugi Haidi Edna Muslim Kaktagi Oba Waka Board as non-Muslim Amata Yakshin Birakan Haiki Ampiagi President Maulana Hafizudina Fondoki Bada Waka Board Semada Kwakta Amadi to Muslim Singna Namna Kundaba Lam Sing the Kisumhut Johan View Haiki Masi Peter Candidate Memorial Committee Rongpur Manipur Youth
Front of Assam, Maifa, United People's Front, UPF, Manipur Amadi Pauna Club, Rongpur Part 1 Sinna. Kasagi Rongpur Part 2 Silsadama Marebaki the Maktawan Takraba to Juvraj Briti Kenjiki Mitamda, Maikum Hangto Paki Taram Apung Fana Pangtokre. Asiki Taramatuda Briti Kendisi Memorial Committee Rongpur President. Thangjam Thomas Singha, Sekmayasiki Honorable MLA, former Minister Manipur Hakam Dingo Singh, Jiribangi Social Worker Namayapam Buddha United Committee Manipur ki President YK Duren, United People Front Manipur ki President Nongthom Bamrupa Chandra, UPF Manipur ki Advisor Komram Ratan, Pauna Club ki President Kundrakpam Bishwajit Singha, Landowner Ningombam Promila Devi, Manipuri Language Advisory Board State Academy New Delhi member Dr. K. and Chan Amasok, Manipur Youth Front of Assam ki President Thangjam Borjen Singha Namatang Shina, President Guest of Chief Guest, Special Guest, Distinguished Guest, and Guest of Honor Sing Oina Dice the Pumpkin. Nasigi Matung Sekmaya Sigi MLA former Minister of Manipur Haikam Dingo Singh Amadi Dignitary Singh na Atoba Yuvras Briti Kendaziki Maikum Hangdup na Haikaleka Tauduna Ikaikum na Utki Lake Drabatoba Singh Mafamda Mid Amalep na Ikaikum na Utki Taramasigi Matanga Manipur Yumnam Kem Chang Mahutchinduna Lakiba Singmaya Sigi Honorable MLA former Minister of Manipur Haikam Dingo Singh na hai ngasi asigum laba mitam maikum hangdupagi tharam pangthokpa si yamna afaba khongthangni amadi aikoina Kasar district ki manungda leiriba Rongpur hariba lamdam asida leiriba mitam sing ngasi yokhat piba ama changi government na sel kanna government na su kanna hotnari miyamna su hotnaminasi amadi Manipur ki CM Khem Changi pautak matung ina Kasar district ki sel sir hariba mafam asi Manipur ki maitei macha singna chathok chasin tawbada Leifam ki kudong cha da ba kaya si yeng naga thobada guest house amashu sana ba preparation lori haina su mahangna makata na pongdoki lokata masibo ko na preserve ko tang ha gan ni khane ge ni ko ham bas me kan ni adina ga municipal no honari aglai ba ta sheso ma ko gi namba da kun hoy ya ma jure hoy diga lena ko gi secretary le ga sare le ga ko gi ona sin sin su masibo ko preserve ko na ma ko encourage ko na ga to kan honari Arabita Moripa Amohanamian the Pizere Glasgow Commonwealth Games is singing Kunta medal out Labamdi Yaru Singh 36 and 37 national games is Hanagi medal out Labasinda incentive case award Amilenga gave appointment orders in course in Nakre Risankasing Lake Kitabita Shuba Kumontoram Pangtokre Lona Justice Fair Delimitation Manipur ne Serisa NRC Tau na Census Tau Piari Habi Kungzang Sangsin Lepre Masikri Miss Pizo Matang Salo Shinjari meeting Tabri Simbo Kromzare